Lobi Chingkhong Chingyada Leriba Khungakpasing Mateng Oinabagidamakta Thawai Mirengi Nungsiraba Thomi Kayana Masagi Mathau Kayabu Kaitoktuna Makogi Mateng Panagidamakta Miyamdagi Mateng Niba Lagli Ekoshu Angamba Areba Putoktuna Makogi Damakta Habde Nasidagi Hongna Saboko Kun Punamak Low Uba Pangbo Oiro Haidana Yafama Pau Pivira Moima Tagi Davunko Ivan Lamdon Low Ubangam Boyro Lebaki Rang to Lepazi Now Sija Laga Minose Pizza Kriba Charapki Kudol Poto Yamuk Shibiko Akwegi economy Kandanaba Achoba Torang Amane Ima Lobio Akwegi Kudolne Mingal Tahio Ima Memana Yanushina Akoida Lupacha Mamateng Pangbie Aduga Miyamna Lakchariba Kokchachima Yamnung Shiba Utpirak Pase Andona Kalak Sakre Kanglei Past Lebiriba Kanglei Cha Kuding Magna Isha Ishagi Ojaba Tidana Isha Ishana Ngamjaba Isha Ishana Hijaba Isha Ishana Kangjaba Puno Putok Minaduna Eko Hotna Minabashina Ekogi Amat Tangaraba Ekogi Iramdam Kanabagi Pambaini Mayan Yobiroko Sumla Jaurage Okay Jamiro Akoy ma'am kano hona da umbar thugajadana leiribei kaisina thawai video da kulna khoni chaw ba mate ba pirakpa ana da thagachare ngai jage soidana maki ngai jage oh achaubi yunakti dikthauja ma chaubi gi family na lupa yankai anthona nungsina happy rakre Hanana Tagachari Maitei Mitei Ekoi Horpam Weriba, Quidi Nopam Tariba Jagase, Ekoidi, Horpam Sapamni, Ekoi Mashi Kananaba, Amato in a Pulashi, Upon Manapangalni, Ekoi Amata in a Punas at Minarasi.